ꯆꯠꯂꯒꯦ ꯑꯩꯗꯤ ꯂꯥꯞꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯐꯪꯗꯅꯕ ꯆꯠꯂꯒꯦ ꯑꯩꯗꯤ ꯀꯅꯥꯁꯨ ꯈꯪꯗ꯭ꯔ ꯃꯐꯝ ꯑꯃꯗ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗꯅꯕ ꯇꯥꯝꯅ 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 ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯝꯅ 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 ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯇꯥꯝꯅ 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 ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯩꯅꯥ ꯄꯛꯄꯒꯨꯝꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯋꯥꯍꯜꯂꯦ ꯋꯥꯍꯜꯂꯦ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅ ꯃꯩ ꯆꯥꯛꯄꯤꯔꯔꯦ ꯃꯩ ꯆꯥꯛꯄꯤꯔꯔꯦ ꯂꯩꯅꯥ ꯄꯛꯄꯒꯨꯝꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯋꯥꯍꯜꯂꯦ ꯋꯥꯍꯜꯂꯦ
ay lapna ng ginafamdagi Nangbu amok hana ufamdanaba Jalage ay di kanasukang drama famamata Nangbu amok hana ningsing bangamdanaba Tamna 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 ginafamdagi Tamna 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 ginafamdagi Tamna 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 ginafamdagi